मैम हुजिक्से अखोइगी कसारगी आसामगी अखोइ सिलचरगी मनाक्ता लेबा अइगी खुंदा मैम मीसिंगना अवाबदा तारबा याम वारबा फैमिली अमा लई हाइदुना फैमिली अदुगी अदुदा येंगजबगीदमक्ता अइ चचरुबनी सनपा अहनगा अइगा अदो हुजिक एम्बिलीदुगी येंगुरे चलुरे अखोइ युमदा लेरिबा कंडीशनदुसु मैम अइ उरे वीडियोसु कापकपनी ngasi अइगी चैनलदा अदुगी वीडियोदु मैम येंगबियु याम नंगबा याम वारबा फैमिलीनी मैम अखोइ युमदगी खितंगदि लापिको अदो कनो अखोइ युमदा येंगुबा मतमदा थोंगनबगी गैस सिलेंडर चूल्हा लेरमदे अदुगगिदी मखोइना लेरिबा युमदो सरकारगी इंदिरा आवास हाइबदो इंदिरा आवास की दुनिया है इस थोंगसु लेरमदे थोंग पानबा ngamamde अदुदी खेकीना चिंगबसु यावरमदे अदुगी वीडियोदो लौजरे मैम अदुगा अहन अमखक लेरमी कका मासु ममित नुंगाइतना थबक सुबा ngamdre hai मचानुपी अमना कैंसर नारगा लई है सुमाय दुगी फैमिली नि चलुरे मैम चलगा वीडियोसु रिकॉर्ड तौरे मैम अइगी यूट्यूब चैनल दा ngasi नुमिदांग अदुम येंगबियु चंगदुना मम्मे जी कार्यक्रम मजले ngasi नुमिदांग दा मैम हाइरिबा वीडियोदु हाइरिबा इमुंगदुगी वीडियोदो यूट्यूब लाइव नि तवी तवी ने तवी तवी यान सिनी मैम फैमिली अदो उबा मतमदा यामनसु नुंगाइतबा अदुगा मचानुपीदुना बाइबल पाए बाइबल अमा खतंग पिबियु हाइदुनसु हाइरई अदुगा अइना मकोक पायरगा मखोइ अनिमकी प्रेयर तौरमनी यीशु ख्रिस्टगी नुसिबा थौजा लाकपनी ngasiसे हाइरिबा फैमिली अदुदा तारिबो तारि पाबुंग हाइदुना हाइबिरे हाय मैम जाम ममना उब्रा सिदा मम्मे हाइरिबा फैमिली दो मैम अवाबता याम वाना लेरबा फैमिली दुगा इ चलुबनी सनुपा हनगा वीडियो नमे मैम मखोगी इमुंगी कंडीशन दो मैम दसु जेंगनजरके हाइदुना ngahakhtang leradi मैम अइ सोइदना अपलोड अइ तौरानी कनबियु मपुगी यूट्यूब चैनल दा खरा ब्लर चले पाबुंग हाइदुना हाइबिरे होय मम्बगिने सिस्टर ngasi se फजना लाइव थाबा ngamjadre ai dum yumda dum leramani ado khangudana hairiba imung fairiba family do adugi amtang yenguge haiduna chalubani ado yamna condition mawong chadana lerami मैम अखोइगी सरकार ना पीबा युम इंदिरा आवास की युम दो अदुसु थोंग पानबा ngamdaba kheki पानबा ngamdaba अदुगिदी चेंगसु वालगा चाबा सुमाइना तौ लेरमे मरमदुना मैम थाजरबसिंग अखोइ हाइरिबा फैमिली दुगा पा यीशु ख्रिस्टगी मिंगदा अखोइ अंगम्बा मतेंग तौमिनसि हाइरिबा फैमिली दुदा अंगम्बा मतेंग तौमिनसि मैम आई मैम दा वीडियो दो आई होरेन ngатang लेरगा आइगी यूट्यूब चैनल दा लाकपियो कनबियु मपुगी चैनल दा अदुगा येंगबियु वीडियो दो अखोइगी इमुंगी मरमदा अइना सेमजबनी तारिबो तारि पाबुंग इचानुपा हाइना हाइबियु हाइ सो होय होय इचानुपा हाइना हाइजरगे इचानुपाबु ईश्वरना मतम चुपदा लोइना बिबो इसनु तेक्ता कायदना थंबिबो इसनु पाबुंग सोइदना येंगजगनी हाइदुना हाइबिरे थागचरी औ लाबा अदुगा मैम होरेन अइना अपलोड तौजरकदौबा अवाबा तारबा इमुंगदुगी वीडियो दो येंगबिरिबसिंग अदम सोइदना शेयर तौबियुको मैम मैम क्रिश्चियन पुनमक थाजरबा बिलीवर सिंग पुनमक यौबा यानबगीदमक्ता हाइरिबा फैमिली अदो अखोइगी मतेंग मथौ तारि मैम यीशु ख्रिस्ट इपागी ब्लेसिंग मथौ तारि अइना प्रेयर दी फजन तौरमबनी पागी मिंगदा फैमिली अदुगीदमक्ता ममित अहन दो ममित नुंगाइते हाय उ थबक सुबा ngamdre अदुबु इपाना सोइदना ngamangani
ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ ꯃꯌꯥꯝ ꯑꯩꯅ ꯈꯨꯠꯅ ꯃꯀꯣꯛꯇꯨꯒ ꯊꯝꯃꯒ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯌꯣꯝꯕꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯃꯥꯡꯗꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯖꯔꯒꯁꯨ ꯑꯩ ꯌꯥꯝ ꯈꯪꯅꯕ ꯌꯥꯝ ꯎꯅꯕ ꯃꯤ ꯅꯠꯇꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯍꯟꯕꯤꯔꯦ ꯃꯌꯥꯝ ꯐꯦꯃꯤꯂꯤꯗꯨꯗ ꯕ꯭ꯂꯦꯁꯤꯡ ꯂꯥꯛꯄ ꯍꯧꯔꯅꯤ ꯑꯗꯨꯒ ꯕꯥꯏꯕꯜꯁꯨ ꯀꯩꯅꯣ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯕꯥꯏꯕꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨ ꯕꯥꯏꯕꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯣ ꯕꯥꯏꯕꯜ ꯂꯩꯔꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯄꯨꯈꯤ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯔꯦꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕꯒ ꯚꯤꯗꯤꯑꯣꯗꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯔꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯉꯕ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯏꯄꯥꯒꯤ ꯃꯤꯡꯗ ꯔꯦꯅꯨꯕꯂꯥ ꯂꯩꯃ ꯍꯣꯏ ꯑꯣꯖꯥ ꯑꯉꯝꯕ ꯈꯔꯗꯪ ꯄꯥꯡꯖꯒꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯔꯦꯅꯨꯕꯂꯥ ꯃꯃꯥꯡꯗꯁꯨ ꯁꯤꯁꯇꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯩ ꯈꯪꯖꯩ ꯂꯣꯏꯅ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟ ꯌꯧꯗꯣꯔꯦ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯐꯖꯅ ꯂꯥꯏꯚꯁꯦ ꯑꯩ ꯊꯥꯖꯔꯛꯀꯦ ꯃꯝꯃꯦ ꯁꯤꯒ ꯈꯔ ꯃꯝꯁꯤꯜꯂꯛꯑꯦ ꯔꯤꯇꯤ ꯆꯣ ꯆꯠꯈꯠꯂꯝꯃꯣ ꯂꯥꯏꯠ ꯊꯥꯔꯝꯃꯣ ꯄꯄꯥ ꯂꯥꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤꯁꯨ ꯄꯩꯁా ꯈꯔꯅꯤ ꯁꯤꯗ ꯆꯪꯉꯅꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯗꯤꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯗꯣꯂꯔꯁꯦ $120 ꯁꯨꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯈꯪꯍꯧꯗꯅ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯗꯈꯤꯕꯗꯒꯤꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯟ ꯑꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯗꯣꯂꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯕꯦꯛ ꯆꯠꯂꯝꯃꯦ ꯑꯗꯨꯝ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯤꯇꯦ ꯑꯩꯒꯤ ꯗꯨꯀꯥꯟ ꯆꯪꯉꯦ ꯌꯥꯝ ꯋꯥꯏ ꯍꯣꯏ ꯀꯥꯏꯅꯤꯁꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯄꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯗꯣ ꯑꯍꯟ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯅꯨꯄꯤ ꯏꯃꯥ ꯊꯥꯔꯥꯅꯤ ꯑꯃ ꯂꯩ ꯕꯣꯔꯥꯁꯨ ꯌꯣꯜꯂꯤ ꯃꯥꯁꯦ ꯆꯥꯒ ꯌꯣꯜꯂꯤꯀꯣ ꯕꯖꯥꯔ ꯅꯨꯃꯤꯠꯇ ꯑꯗꯨ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯒ ꯌꯥꯝꯅ ꯅꯪꯉꯕ ꯌꯥꯝ ꯋꯥꯔꯕ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯑꯍꯟ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯦꯟꯁꯔ ꯅꯥꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯕ ꯉꯝꯗꯕꯒꯤ ꯍꯤꯗꯥꯛꯁꯨ ꯐꯖꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯟꯗꯨꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯣꯃꯣ ꯁꯥꯕꯒꯤ ꯗꯨꯀꯥꯟꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯆꯥꯔꯤ ꯑꯗꯨꯒꯗꯤ ꯏꯃꯥ ꯊꯥꯔꯥꯅꯤꯗꯨꯅ ꯕꯥꯃꯣꯟ ꯏꯃꯥ ꯊꯥꯔꯥꯅꯤꯗꯨꯅ ꯃꯥꯅ ꯉꯝꯖꯕ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯍꯦꯛ ꯄꯤꯔꯨꯏ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯃꯣꯏꯗ ꯍꯦꯛ ꯀꯧꯔꯒ ꯍꯦꯛ ꯄꯤꯖꯩ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯠꯄꯁꯦ ꯉꯝꯗꯕ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯍꯤꯞꯄꯒ ꯂꯩꯔꯝꯃꯅꯤ ꯇꯤꯚꯤ ꯌꯦꯡꯉꯒ ꯈꯪꯍꯧꯗꯅ ꯋꯥꯈꯜꯁꯦ ꯂꯥꯛꯈ꯭ꯔꯦ ꯑꯩꯁ ꯍꯥꯏꯗꯤ ꯏꯄꯥꯅꯁꯨ ꯆꯠꯂꯣ ꯍꯥꯏꯔꯛꯄꯒꯨꯝꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯆꯠꯄꯅꯤ ꯌꯨꯝꯗꯨꯗ ꯃꯃꯥꯡꯗ ꯆꯪꯗ꯭ꯔꯤ ꯑꯃꯐꯥꯎ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯉꯨꯔꯦ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯐꯖꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯙꯔꯃ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯅꯤ ꯑꯩꯅ ꯏꯁꯣꯔ ꯈꯨꯔꯝꯃꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯇꯧꯔꯕ ꯃꯤꯕꯨ ꯀꯣꯛꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯙꯔꯃ ꯅꯠꯇꯦ ꯙꯔꯃ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯕꯁꯤꯅꯤ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯐꯨꯔꯤꯠ ꯑꯅꯤ ꯂꯩꯕ ꯃꯍꯥꯛꯅ ꯂꯩꯇꯕ ꯃꯉꯣꯟꯗ ꯄꯤꯌꯨ ꯆꯥꯅꯕ ꯂꯩꯕ ꯃꯍꯥꯛꯅ ꯑꯇꯩꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯒꯤ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯡꯆꯤꯠꯁꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯒꯤ ꯐꯪꯕ ꯏꯟꯗꯤꯔꯥ ꯑꯋꯥꯁꯀꯤ ꯌꯨꯝꯗꯣ ꯐꯪꯉꯒꯁꯨ ꯑꯗꯨꯒ ꯈꯔꯗꯤ ꯍꯥꯞꯄ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯒꯤ ꯍꯥꯞꯅꯤꯡꯉꯥꯏꯗꯨ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯊꯣꯡꯒꯗꯨꯁꯨ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯒꯗꯣ ꯒꯦꯁꯁꯨ ꯂꯩꯇꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯡꯅ ꯇꯧꯔꯒ ꯊꯣꯡꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯗꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯟꯅꯁꯤ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕꯅꯤ ꯑꯩꯅ
ꯌꯨꯝꯗꯨꯗ ꯑꯩꯅ ꯆꯠꯂꯨꯔꯤꯕꯗꯣ ꯑꯗꯨꯁꯨ ꯏꯄꯥꯒꯤ ꯄꯥꯡꯒꯜꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯨꯕꯗꯣ ꯑꯗꯨꯁꯨ ꯏꯄꯥꯒꯤ ꯄꯥꯡꯒꯜꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯊꯥꯖꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯀꯥꯞꯄꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯑꯣꯏꯕꯒꯤ ꯈꯤꯇꯪꯗꯤ ꯃꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯥꯏꯚꯁꯦ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕ ꯂꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅꯁꯨ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯧꯁꯤꯡ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯏꯄꯥꯒꯤ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯣꯂꯣꯋꯔꯁ ꯑꯣꯏꯅ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣই ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯒꯤ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯣ ꯉꯝꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯅ ꯍꯟꯗꯛ ꯈꯔꯅꯤꯁꯤꯗ ꯐꯥꯎꯍꯜꯂꯛꯄꯅꯤ ꯂꯃꯥꯂꯨ ꯃꯔꯤꯡꯃꯩ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯑꯃꯦꯟ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯌꯥꯝ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯟꯅ ꯕꯥꯏꯕꯜ ꯄꯥꯔꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯕꯥꯏꯕꯜꯗꯣ ꯑꯉꯥꯡꯅ ꯄꯨꯈ꯭ꯔꯕ ꯀꯩꯅꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯕꯥꯏꯕꯜ ꯑꯃꯇꯪ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯜꯂꯦꯂꯨꯌꯥ ꯁꯤ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯁꯦꯡꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯁꯣꯛꯄꯤꯒꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯨꯔꯒꯦ ꯑꯩꯁꯨ ꯑꯣꯂꯥꯡꯉꯦ ꯃꯌꯥꯝ ꯑꯩ ꯌꯦꯡꯉꯨꯕꯅꯤ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯄꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯑꯩꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯍꯥꯏꯔꯤꯕ ꯋꯥꯖꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯄꯗꯣ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯗꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯅꯕꯤꯔꯛꯄ ꯃꯇꯝꯗ ꯏꯀꯥꯏꯕꯁꯦ ꯃꯥꯡꯉꯦ ꯃꯌꯥꯝ ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯉꯝꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯐꯥꯎꯕꯗ ꯉꯝꯃꯣꯏꯗꯕ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨꯗ ꯑꯩꯅ ꯆꯪꯗꯨꯅ ꯏꯄꯥꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯏꯄꯥꯅ ꯉꯝꯍꯜꯂꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯏꯃꯥꯅꯨꯑꯦꯜ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯑꯩꯈꯣꯏꯕꯨ ꯉꯁꯤꯁꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯗ ꯋꯥꯠꯍꯟꯗꯕ ꯅꯥꯔꯛꯄ ꯃꯇꯝ ꯑꯋꯥꯕ ꯃꯇꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯄꯥꯅꯤ ꯃꯌꯥꯝ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯦꯟꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯗ ꯏꯄꯥꯅ ꯐꯝ ꯑꯃꯈꯛ ꯁꯤꯟꯅꯩ ꯁꯔꯒꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯝ ꯑꯃꯈꯛ ꯁꯤꯟꯅꯩ ꯃꯗꯨꯗꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯒꯅꯨ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯒꯅꯨ ꯃꯔꯝꯗꯤ ꯙꯔꯃ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯖꯤꯁꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯃꯤꯟꯅꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯤꯒꯅꯨ ꯙꯔꯃ ꯑꯣꯟꯊꯣꯛꯑꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯤ ꯙꯔꯃ ꯍꯣꯡꯗꯣꯛꯀꯗꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯧꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯗ ꯅꯧꯅ ꯄꯣꯛꯆꯕ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯅ ꯇꯧꯅꯩ ꯍꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯃꯌꯥꯝꯅ ꯈꯨꯔꯝꯅꯩ ꯍꯥꯏꯅ ꯈꯨꯔꯝꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯒꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯔꯛꯄ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯃꯌꯥꯝ ꯀꯣ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯅ ꯇꯧꯕ ꯃꯤꯅ ꯈꯨꯔꯝꯅꯩ ꯍꯥꯏꯅ ꯈꯨꯔꯝꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯒꯤ ꯅꯨꯡꯁꯤꯕꯅꯤ ꯊꯋꯥꯏ ꯊꯥꯔꯒ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯩꯅ ꯁꯦꯝꯖꯔꯛꯄꯗꯣ ꯑꯩ ꯈꯤꯇꯪ ꯁꯦꯝꯃꯒ ꯃꯌꯥꯝ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯊꯥꯖꯔꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣꯗꯣ ꯐꯪꯕꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯝ ꯋꯥꯠꯆꯞꯇ ꯐꯦꯁꯕꯨꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯊꯥꯖꯔꯕꯁꯤꯡꯅ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯃꯣꯏꯗꯒꯤ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯎꯠꯊꯣꯛꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯀꯠꯊꯣꯛꯄꯒꯤ ꯄꯥꯡꯒꯜꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯗꯣ
ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯉꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯥꯃꯦꯟ